Tengnopal District ki Haikakpokpida leiba Mission Blind School asida teaching amadi non-teaching staff sing chang naina kadrabadi mathangi numitta minga konana media gi thongda lauthoklagani haina Maring Students Union gi maikaidagi fongdorakli ngasi Manipur Press Club Thangjing Hall da pangthokpa paugi mifam amada wafam asi Maring Students Union gi President Sontran Dangsawana fongdokhibani mahakna makhatana haikhibada lamdam asida thokliba irang asina maram oiraga Mission Blind School asi mathau tawdana lakpani adubu irang asi khara nemtharakpadagi school asi mamang chahigi January thadagi hanagi matawgum mahairoi sing lairik takpi tambiba horakhibani adubu school asi lengaki makhada leiba maramna lengaki oza singna takpi tambiriba school asida oza khara amana karaga khara amana karaktaba haibasi mahairoi singda awaba ama oire oza kunithoi leibagi manungda taramanga amadi chang naina karaktuna mahairoi sing takpi tambiri non-teaching staff taret leibagi manungda ani khakta karaktuna mahairoi sing yengsinli hairi masida sunatana oza singna haikakpokpibu red zone jagani haizinduna leingaki tolop khakta ngaiduna leiriba asi teaching amadi non-teaching staff amasung principal na wakhal khara khanthabiyu maduna trabadi media singi mamangda minga konana leingaki mari leinaba sing khangnaba lauthoklagani haiba wafam sing fongdokhi irang hek horapadagi class fajana tawdre adu kumsidi irang su kya laitrabnina akoina sudden inspection nan akoi date 5 February sida akoi chachobne chatpagan sida akoina makoi gi attendance record teaching and non teaching staff ki yeng baganda January date 15 dagi hawe session se asida akoina phangjabda working days 15 lei asigi manung sida oja mapandi khra regular way aduga oja trahumdoidi yamna irregular way suka ka da oja su mayam yawi aduna satradi 32 leire hojik aduga February gina date 5 awoi manungda akoina chachabada mokoi hojiki oja mapan se adum regular way lei 13 se adum irregular way non teaching staff tana 7 lei 7 sida ani ri khar regular way aduga amadi fajana kai mase numit kudingi non teaching staff se akoina haijaning badi satra 32 blind satra 32 leini asida oja mayamna government na fajana tolo pira thamlebni asida noko makoina kada ba haibasi yam laibak thibani aina akoina inspection chachab matamda makoigi chhatra singna yamna emotional wena akoida appeal tawi akoi si career manglagadra akoi bo amta kanbiyo hai aduna yaragadi oja mayam su akoi mingoina ding asidi panjararoi konna lakpa matamda akoi amuk inspection chakhigani asida karigumba Leiramdaba taragadi akoina ming yauna akoina press meet amuk tawgani aduna teaching amasung non teaching staff principal yauna wakan khra khanthabiu akoina principal da hangmu tamda mokoi excuse se buffer zone ne ai buffer zone di sugna dati haikak pokpi habise haikak pokpi gi tungda kano bijoypur leiri palen leiri police station jo leiri army gi camp jo leiri yamna safe oibum phamni haikak pokpi habise aduna adugi excuse ti tawbiganu haina oja sing so I request to jabani akoina government sina yamna education da kana sulit hauba yade haina asuk kan honring da oja mayamna tolop kaktang enjoy tawraga kano satra gi classing lobi da habse yamna laibak thibini haina hainingi aduna appeal tawjari that teaching non teaching staff mayam yam thuna classing regular in the lobiu